mayamnasu toina adumak taramlagani haina khalli madudi India ga hek yumthangnariba leibak pak sauraba China hariba leibak asigi one country two system haina policy amakak lei masigi one country two system hariba policy asida asumna palli madudi one country haibasida territory khudimak asi China gi manung sanba aduga two system haibasidana hariba China gi manung saliba territory khudimak aduga China ga political amadi economic system asi manadaba asumna China amadi mahaki manung saliba territory leibak sing aduga system de tonganba aduga China hariba leibak asida pulapna belong tawraga chatpa masigi one country two system haiba policy asini masigi one country two system gi idea asi kari maramgi damakta China na create tawribano haiba taragadi Chinese leader Deng Xiaoping na masigi idea asi 1980s ki matamda haudokhi mahakna masi haudokkhibagi pandam adudi matam aduda foreign leibak singna rule tawraga leiriba territory khudimak region khudimak asi pulap halaktuna China da pulap punsilaga amatu oina laiminaba haibasigi pandamda haudokkhibani masigi policy masigi idea asi mafam kadai de apply tawkhibage haiba taragadi 1997 da matam amada Britain na rule tawraga lakhiba Hong Kong hariba leibak asi China da amuk return tawkhi amuksu 1999 da Portugal na rule tawraga lakhiba Macau hariba mafam asisu China da amuk return tawkhi mataw asum tawna Hong Kong amadi Macau hariba leibak ani asi China gi manung sanduna one country two system gi makhada ngasi phawba leirakhibani masigi policy asi kamdau bage haiba targadi khara kupthana pallabada hojik mamangda panjakhiba Hong Kong amadi Macau hariba leibak asi China gi saruk ama oiba targasu Hong Kong amadi Macau da defense amadi foreign affairs da China na control tawraga thammi aduga region asi makhoi gi oiba tonganba law amadi court leijai makhoi gi oiba economic system leijai haibadi makhoi capitalism ni aduga makhoi gi oiba tonganba freedom haibadi China ga hariba Macau gumba Hong Kong gumba territory singasiga manandaba mawongda system asi tongali asumna mainland China na socialist oiba system da satnai amadi Hong Kong amasung Macau hariba leibak singasina capitalist ki system asi satnai bataw asum tawna one country China gi makhada pulap laiminaba two system haibadi hojik paliba system asi tongan na chatnaba asini policy asi gi makhada hojik mamangda panjakhiba Macau amadi Hong Kong hariba ani sinataba masana maromdom lengak chaba Taiwan hariba leibak asidi masigi policy asina konsinbra haibasigi matangda wahang lai masi hojik global gi oiba asoba issue ama oirakli masigi maramdi masa maromdom lengak chaba country Taiwan hariba leibak asi China na matam amade hektada landaraga natragana ingna tapna wari sanaraga laushingani hairi masi China gi one country two system gi model asigi makhada Taiwan hariba leibak asi amuk hanna China ga reunite tawgani haiba asini masina hainingliba adudi Taiwan hariba leibak asi China gi saruk ama oihanba adubu masi China gi saruk ama oiba targasu Taiwan gi masagi oiba system tongana China ga different oina thamba asini masigi matang asida masigi hiram asida China na asumna promise tawri madudi Taiwan bu China na lausilaba matungda khudum chalaba matungda Taiwan gi oiba masagi government ama leijagani haibadi Taiwan na masagi local administration amadi governance khudimak asi rule tawba yagani masi China na Taiwan bu fully oina control tawraga thamgadaba natte panba yaba amadi China amadi Taiwan hariba leibak ani asi political system asi manade hojik Taiwan da chatnariba sina praja singna freely oina vote hadaraga khanba mihut sing aduna laingakpa democratic system ni aduga China na communist system ni maramasina masigi matang asida China na sumna hairi madudi Taiwan bu China gi saruk ama oireba matungda mainland China gi socialist model gi system asi khudakta adopt tawbagi mahutta Taiwan gi leijariba political system asi adumak makha chathaba yagani haiba asini amuksu China na asumna makha tari madudi Taiwan na masagi oiba economic system asi independently oina thabak tawba yagani haibani haibadi masida palliba adudi Taiwan na capitalist ki economy asi ngak selaga thamba trade amadi business ki system sing asi su maintain tawraga thamba amadi makha ta na Taiwan gi
masagi oiba currency new Taiwan dollar asi adumak leibak adugi currency oina sizinaba haiba asini aduga separate law amadi court su leiba haibadi Taiwan na masagi oiba legal system court police administration masi mayamasi China na khut thingjindaba Taiwan masana masabu administration tawjabagi ayaba su pigani hairi adu oiba taragadi masigi matangda wahang amasu lai madudi one country two system asigi policy sigi makhada karigumba China na Taiwan asibu lausinkiba taragadi mamangda panjakiba hiramsing adudi Taiwan masagi oiba administration da hiram kharada komthokba China na maduda khut thingjindaba haina pankhre madu oiba taragadi hauzik amu lakchaningbadi China na karamba hiramda Taiwan bu control tawraga masigi policy sigi makhada thamgadage haibasini masi isam samna hairabada Taiwan bu autonomy oina thamlaga Taiwan gi foreign policy haibadi atwapa leibak singa lainaba mari sing defense amadi international representation gi matangda masigi hiram sing asi China na fully oina control tawraga thamba asini aduna hauzik China gi masigi wahai sing asi taraga Taiwanese praja singdi mipaiba faukre masigi maramadudi masigi system asi apply tawbadagi Hong Kong amadi Macau da ahongba kaya ama lakhi makhoi gi freedom sing asi limited oikhi maram aduna masigi ahongba sing asi lakpana maram oiraga democracy asi mangkhigadra makhoi gi freedom sing asi future da mangkhigadra haibasigi pakhatpa mipaiba asi fauribani amarom dasu handak marak China na masagi military shakti asi uthokpa oina mamang sahi 2025 ki December thada military drill amasung war game Taiwan gi ithat ki akoibada koishinduna rocket yauna khulai kaya ama kaptuna sizinakhiba adu Prithibigi Malemgi Leibak kaya amana mipaiba amadi pakhatpa faunakhi masigi wathok lanthok asi ngasi ngarang khaktagi wa natte karigumba ithat leibak Taiwan da America na support tawribani haiduna America gi mihut ama hekta da Taiwan da khongsat ama lakpa taragadi masida USA gi support asi yaningdaba utpa oina China na hek Taiwan gi ithat manak nakna war game asi pangthokpa kaya ama leikhre masida Taiwan na mahak masamak asi maning makha tamba sovereign country amani haina laujaba taragasu mainland China gi oiba miyangdadi makhoiga setna khainaba yadraba saruk amani haina laubada natana atwopa mapan gi khutna Taiwan bu China da punsinbada apanba khurau thangba piba yaroi haiba sisu Communist Party of China gi lengdraba phirep amani warning kaya ama supiri angan matamgi puarida asumna hairi madudi ingkumja 1895 da China da King Dynasty gi sasfona formasa natragana Taiwan haina khangnariba ithat asi makhoigi makhada matam kuina saswan tawraga lakhiba adu First Sino-Japanese War ingkumja 1895 da thoktuna makhoi haibadi Chinese sing asi Japanese singi makhutta maithi khiduna ithat asi Japan gi makhada laikhi asumna makha adum chatharakpada Japanese singna makhoigi lam saruk ayamba khudum chankhiba adudagi nanthoknaba wakhalon manadaba party ani haibadi masagi constitution leijaba republic oiba amadi western style gi government gi mawongda siangkai sekna luchingduna Kuomintang Nationalist Party lingkhatkhi aduga amaromdana communist revolution da thajaba Chinese Communist Party ingkumja 1921 da lingkhatkhi hairiba party ani asi wakhalol asi khenaba taragasu manadaba taragasu Japanese sing asibu makhoigi leibaktagi tanthokpa haiba pandam asi manabana amatu oina pandam asi phangnaba hotnaminaba haibagi wafam asi yanakhi Second World War gi matamda Cairo da famkhiba mifam amada China gi mahut sinduna Chiangkai Shekna elite lucingba singaduga Japan na maithiraba matungda Taiwan bu amuk hanna China da sinaba haina yanakhi masibu aikhoina Cairo Declaration haina khangnari landa maithiraba matungda Taiwan China da amuk sinakhi masigi matungda China da civil war ama thoktuna Mao Zedong gi Communist Party gi force na mainland China da mai pakpadagi Nationalist Party gi lucingba Chiangkai Shekna ingkumja 1949 da Taiwan da chenkhiduna mafam aduda makhoigi oiba sarkar ama lingkhi Matau asum lakbana Taiwan na masana makhoi asi maning makha tamba sovereign country amani haina laujaraga lakhibani asumna China amadi Taiwan tongan lainakhi
ꯏꯪ ꯀꯨꯝꯖꯥ 1955 ꯃꯇꯝ ꯑꯗꯨꯒꯤ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯆꯧ ꯏꯟꯂꯥꯏꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯥꯏꯋꯥꯟꯕꯨ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯗ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯏꯪ ꯀꯨꯝꯖꯥ 1960ꯗꯁꯨ ꯆꯤꯌꯔꯃꯦꯟ ꯃꯥꯎ ꯖꯦꯗꯣꯡꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯁꯨ ꯇꯥꯏꯋꯥꯟ ꯆꯥꯏꯅꯥꯒ ꯄꯨꯟꯁꯤꯟꯕꯒ ꯏꯔꯣꯏꯅꯅ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯅꯠꯇꯅ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯤꯂꯤꯇꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯈꯟꯖꯕ ꯌꯥꯕꯒꯤ ꯍꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯒꯤ ꯋꯥꯟ ꯀꯟꯇ꯭ꯔꯤ ꯇꯨ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕ꯫ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯗꯤꯐꯦꯟꯁ, ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯅꯠꯇꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯉꯥꯛꯆꯕ, ꯁꯦꯟ-ꯊꯨꯝ, ꯏꯖꯨꯀꯦꯁꯟ, ꯆꯠꯅꯕꯤ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯁꯤ ꯁꯛꯇꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯀꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯥꯏꯋꯥꯟꯕꯨ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯁꯛꯇꯤ ꯀꯌꯥ ꯑꯃ, ꯐꯣꯔꯁ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯆꯥꯏꯅꯥꯒ ꯄꯨꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯕꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯋꯥꯔꯤ ꯑꯃ ꯄꯟꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯤꯃꯤꯌꯥ, ꯂꯨꯍꯥꯟꯁ, ꯗꯣꯟꯕꯥꯁ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯆꯥꯏꯅꯥꯗ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯇꯨꯅ ꯇꯥꯏꯋꯥꯟꯗ ꯃꯇꯧ ꯇꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗ ꯂꯨꯔꯤꯕꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯅ ꯇꯥꯏꯋꯥꯟꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯗ ꯅꯠꯇꯅ ꯌꯨ.ꯑꯦꯁ.ꯀꯤ ꯃꯃꯥꯡꯒꯤ ꯒꯕꯔꯃꯦꯟꯠꯅ ꯇꯥꯏꯋꯥꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯌꯣꯟꯕꯗ ꯅꯠꯇꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ $$18 ꯕꯤꯂꯤꯌꯟ ꯒꯤ ꯃꯃꯜ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯇꯥꯏꯋꯥꯟꯗ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯁꯦꯃꯤꯀꯟꯗꯛꯇꯔꯒꯤ ꯃꯀꯣꯟ ꯑꯣꯏꯔꯤꯕ ꯏꯊꯠ ꯂꯩꯕꯥꯛ ꯇꯥꯏꯋꯥꯟꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯦꯄꯜ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯆꯤꯞꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯆꯥꯏꯅꯥꯒꯤ ꯋꯥꯈꯜꯗ ꯇꯥꯏꯋꯥꯟꯒꯤ ꯇꯨꯡꯒꯤ ꯑꯁꯥꯗꯤ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥꯗ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯟ ꯀꯟꯇ꯭ꯔꯤ ꯇꯨ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯆꯠꯄ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯋꯥꯟꯕꯨ ꯆꯥꯏꯅꯥꯗꯒꯤ ꯇꯣꯈꯥꯏꯕ ꯅꯦꯁꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯆꯥꯏꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯅ ꯍꯧꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ 2024ꯗ ꯇꯥꯏꯋꯥꯟ ꯒꯕꯔꯃꯦꯟꯠꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯁꯥꯏꯕꯔ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯈꯤꯕ ꯑꯗꯨ ꯆꯥꯏꯅꯥꯅꯅꯤ ꯍꯥꯏꯅ ꯇꯥꯏꯋꯥꯟꯅ ꯂꯧꯈꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯏꯔꯥꯟ, ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯔꯤ ꯑꯁꯤ ꯅꯛꯁꯤꯟꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯌꯨ.ꯑꯦꯁ.ꯑꯦ ꯑꯁꯤ ꯑꯀꯤꯕ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯅꯅꯤ ꯍꯟꯗꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯒ ꯖꯄꯥꯟꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯕ ꯑꯁꯤꯁꯨ꯫ ꯇꯥꯏꯋꯥꯟꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥꯅ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯔꯛꯄꯗ ꯃꯤꯁꯤꯡ ꯃꯤꯂꯤꯌꯟ 24 ꯍꯦꯟꯅ ꯂꯩꯕ ꯇꯥꯏꯋꯥꯟꯅ ꯀꯔꯝꯕ ꯐꯤꯔꯦꯞꯁꯤꯡ ꯂꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ꯫